ngasi Kartik Nipan haibadi numit ki thajata mera thagi nipan ba aduga thagi thajatana hiyangai thagi manga nipan ba October ki tang kun ga taru English ngani kun ga manga nongmai jing numit na lakbuga irui nana jai hen babramhana ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯂꯧꯈꯠꯆꯔꯤ ꯍꯧꯁꯤ ꯃꯣꯅꯤꯀꯥ ꯑꯍꯥꯟꯕꯗ ꯎꯃꯤꯂꯥ ꯌꯨꯝꯅꯥꯝ ꯄꯥꯕꯨꯡ ꯑꯩ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯅꯨꯃꯤꯠꯅ ꯊꯥꯡꯖꯗ ꯑꯉꯟꯕ ꯑꯌꯨꯛ ꯄꯨꯡ 3:38 ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯤꯒꯤ ꯐꯜ ꯍꯥꯏꯕꯤꯔꯛ ꯅꯨꯡꯉꯥꯏꯖꯒꯅꯤ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤ ꯎꯔꯃꯤꯂꯥꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯍꯪ ꯑꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯋꯥꯍꯪꯁꯤꯗ ꯃꯄꯨꯡ ꯐꯥꯗꯕ ꯋꯥꯍꯪ ꯑꯣꯏꯕꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯖꯕꯗ ꯉꯝꯖꯔꯣꯏꯗꯧꯔꯤ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯔꯒ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯄꯣꯛꯈꯤꯕ ꯆꯍꯤ ꯏꯪ ꯁꯣꯛ ꯅꯠꯇ꯭ꯔꯒ ꯁꯀꯥꯞꯗ ꯑꯃꯠꯇ ꯄꯟꯕꯤꯔꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝꯁꯤ ꯄꯤꯖꯕ ꯉꯝꯖꯗ꯭ꯔꯦ ꯁꯨꯝ ꯑꯣꯏꯗꯅ ꯎꯔꯃꯤꯂꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯃꯨꯛ ꯂꯧꯈꯠꯆꯩ ꯑꯅꯤꯁꯨꯕꯗ ꯄꯕꯤꯇ꯭ꯔ ꯖꯕꯝ ꯑꯩꯒ꯭ꯌꯥ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔꯗ ꯂꯩꯔꯤꯕ ꯁꯟꯗꯣ ꯅꯟꯗꯤꯅꯦ ꯍꯥꯏꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯟꯗꯤꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯣꯟꯖꯕꯅꯤ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯖꯗꯦ ꯄꯕꯤꯇ꯭ꯔ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ ꯋꯥꯐꯝꯁꯤꯗꯤ ꯈꯪꯖꯗꯦ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈ꯭ꯔꯕꯅꯤ ꯄꯕꯤꯇ꯭ꯔꯒꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯅꯟꯗꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯅꯟꯗꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯁꯨꯔꯚꯤ ꯒꯣꯃꯥꯇꯥꯒꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯅꯟꯗꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯊꯥꯒꯠꯆꯔꯤ ꯄꯕꯤꯇ꯭ꯔ ꯂꯂꯤꯇꯥ ꯑꯣꯀ꯭ꯔꯝ ꯑꯩꯒ꯭ꯌꯥ ꯏꯆꯥ ꯅꯤꯉꯣꯜ ꯑꯃ ꯏꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯂꯨꯀꯣꯛꯄ ꯅꯨꯒꯨꯟ ꯊꯥꯡꯕ ꯆꯍꯤ 3 ꯑꯃꯗꯤ 18ꯗ ꯄꯥꯡꯊꯣꯛꯆꯈꯤ ꯖꯩꯒ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯙꯤꯕꯥꯁ ꯇꯧꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇ ꯑꯙꯤꯕꯥꯁ ꯇꯧꯅꯩ ꯃꯁꯤꯕꯨ ꯆꯥꯔꯝꯗꯥꯏꯗ ꯕꯥꯔꯇꯟ ꯀꯠꯆꯕꯒ ꯃꯥꯟꯅꯔꯣꯏꯗ꯭ꯔꯥ ꯐꯒꯗꯕ ꯇꯥꯛꯄꯤꯔꯛꯎ ꯂꯂꯤꯇꯥ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯇꯧꯒꯗꯕ ꯄꯨꯖꯥ ꯅꯤꯌꯣꯝ ꯑꯃꯅꯤ ꯑꯙꯤꯕꯥꯁ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯆꯨꯝꯕ ꯅꯤꯌꯣꯝ ꯇꯧꯕꯁꯤ ꯑꯃꯁꯨ ꯏꯉꯝ ꯉꯝꯅꯔꯛꯇꯕꯗꯒꯤ ꯑꯅꯤꯃꯛ ꯀꯥꯏꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯏ ꯑꯙꯤꯕꯥꯁ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯑꯥꯔꯊꯁꯤꯗꯤ ꯗ꯭ꯋꯦꯂꯤꯡ ꯄ꯭ꯂꯦꯁ introducing to good blessing ceremony haibani haibadi magi hayeng pangthokadoriba karma adugidamak mangon phangnanabagidamak imung manung atopa kanamataga tinadana jaiga sala mafam adumaktada bhumi seija uiduna haid mafam aduda tumduna barta katsaduna leijaba ngalinigi matamdana maduda Pratasi karigumba ngamdre harigana satik ahar mai sangdaba polam sing sarga isorgi bhakti da lining laison tawjerga layu hai udibas ka sabsab niyoms aduga tainarakpada kumari ahumna solokpa ising aduda gangabu abahon tawraga abahon haibadi gangabu kawgadoribasi numittuda paliba thaban ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯪꯒꯥꯁꯤ ꯁꯔꯒꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯇꯥꯜꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯔꯇ ꯂꯣꯛ ꯑꯁꯤꯃꯛꯇꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯤ ꯃꯔꯣꯜ ꯑꯍꯨꯝꯁꯤ ꯐꯥꯎꯅ ꯆꯦꯜꯂꯤꯕꯤ ꯒꯪꯒꯥꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯐꯝꯁꯤ ꯁꯔꯒ ꯂꯩꯕ꯭ꯔꯥ ꯄꯥꯇꯥꯜ ꯂꯩꯕ꯭ꯔꯥ ꯃꯥꯔꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄꯤꯔꯅꯤ ꯑꯗꯨ ꯈꯪꯉꯤꯕ ꯃꯐꯝꯗꯨꯗꯒꯤ ꯁꯔꯒꯗ ꯂꯩꯕ ꯑꯣꯏꯇꯥꯔꯒꯅ ꯑꯩꯈꯣꯏꯅ ꯃꯟꯗꯥꯀꯤꯅꯤ ꯍꯥꯏꯕ ꯃꯤꯡꯁꯤꯗ ꯒꯪꯒꯥꯕꯨ ꯀꯧꯒꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯒꯅ ꯚꯥꯒꯤꯔꯊꯤ ꯍꯥꯏꯕ ꯃꯤꯡꯁꯤꯗ ꯒꯪꯒꯥꯕꯨ ꯀꯧꯒꯅꯤ ꯄꯇꯥꯟꯗ ꯂꯩꯔꯒꯅ ꯚꯣꯒꯕꯇꯤ ꯍꯥꯏꯕ ꯅꯥꯝꯁꯤꯗ ꯒꯪꯒꯥꯕꯨ ꯑꯕꯥꯍꯣꯟ ꯇꯧꯖꯔꯒ ꯃꯐꯝ ꯑꯗꯨꯗ
hayeng pujagidamak lengdana leibiro haidana Ganga du laaga hairiba magi jaiga sala mafam asi pabitra oihanduna sengenduna lehingadabani hairiba niyom singsi ngak ngamnaraktabadagi karma numittuda punna subsillaga tawnarakpagi wafamsi so adum lakhiba haiba tai aduna pumnamak thaubugi motta lei haijaba tai thaubuduna punamak adu adibas nomu walingesida mathakta panjakiba niyom adu sumna ngakma ngamgani haiba taragana mapung phare madu ngakma ngamdabu oragadi mana nomu walingedi tawbu oragasu adum kanabagi mahidu watkadoba nongalaga tawbaduga adum chap manaba aduna animak ikai minai haibaduni lalita thagatsari mathangi wahang laukhatsi Monica Mga subada isay hanbasing ay kya Hare Krishna ay kya wahang amatang hangjari numitna tarang tholakpa usik khara paiba angauba sakol taretna isingda chenbagi photo kadaida thetkani ay kya bu khorumjari isay hanba takpiragli hang asidi mayamna tattana sum kayarak hangkrabu hangoybana samna paukum tamjage yummadugi nongpo omba phaklang natragana awang onba phaklang da thetpiba phai aina thamjeri ay kya ngasisu question amata khangjage juk ama loire haibasi matau karamna khangbage mathangdana kari juk lakadage pakum ngajari Hare Krishna khorumjari ibomsa Chingbai jam takpiragli juk mari asigi leiribu wafam asi akoina ahanbada mamangdasu thamjakraba akoigi wari wataidasu yaukraba juk mari hairibasigi sahi matamsi bedana piribasi saitagi apunba sahi asi lakh taraga taret lising kunga nipana saitagi sahi mapunsi oi aduga tretagi apunba sahi masing asi Tereta sari basahi si lakh tarani thoigi lising marifudra taruk Dwapur ki sahi masing na lakh nipan sahi lising humpu mari Kali ki sahi na lakh mariga lising kuntraga nithoy asumna juk mari sigi magi leigada basahi matam si bedara piri aduna hairiba hojik chatliba kali sida hokhiba si kiyam kuirabage haibada bedara thambiramli basi Saliba hojik English ngani kunga manga si haubada kaligi haukiba sahi masing asi sahi lising manga ga sama kuntaru haukraga lemhauriba hojik kalina sakhiga dobu waliba sahi masing asi lakh mariga lising kunga taru sanipan humbudra mari asi pura wali haibatai adana ibomsa kaligi matam asi khakta hojik walibasi lakh mariga lising kuntaruk sanipan humbudraga mari si walibanina kali loigadaba matam si yamna wali haibaduni thagatsari bomsa Taret subada Manisang Devi ay kya answer pipirakpada khara khajik tuna pibiba yarodra video ama yengnaba hotnabada 1 hour gumba change Manisang Devi pukhatpirakpa Wahangi matungina khari hena bhap tahanning badagi khari kupna sangna haibasu hek mayauba aduga aibu oina ekoina wa pakumsi pathokpa natabanina karigumbada haidibu wangang asida soina khiba lana khiba yaukhigadra haibage sukhanjeduna khari tapnasu haijabani takpiragliba mot loksinjaraga Paukum date na thamjanaba honajarage thagatsari Manisang Nipan subada my mom Nensika khurumjari oja sani gidesa laibase Rasi khudingmak laigatra oja My mom Nensika rasi khudingmakta sani na dasa loi na pigani Brisni mesni aduni haibalaitana rasi tarani to da loina pigani aduga bris rasi hena takpiragli basi bris rasi da pukpami aduda rohini na khetra oiraba aduga mi mahag adugi mapamdadi sani ga dasa si pirabasu awabadi sani na khakpidi haibu wapamsi Ramayan gi warida Dasarat ningthogi matangda thamjikibadu soidana tabiramlagani haina asa tawjari thagatsari Matang wang laukatsi
ꯃꯥꯄꯟ ꯁꯨꯕꯗ ꯁꯦꯔꯤꯅꯥ. ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩ ꯀꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ. ꯈꯦꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯅꯒꯨꯟꯁꯦ ꯂꯪꯖꯥ ꯀꯌꯥꯅ ꯁꯤꯒꯅꯤ? 6ꯔ ꯅꯠꯇ꯭ꯔꯒ 8ꯔ? ꯑꯁꯦꯡꯕ ꯇꯥꯛꯄꯤꯌꯨ. ꯑꯩꯒ꯭ꯌꯥ ꯐ꯭ꯔꯣꯝ ꯁꯨꯔꯝ ꯔꯟꯖꯤꯠ ꯁꯤꯡꯍ, ꯂꯩꯍꯧꯄꯛꯀꯤ, ꯍꯩꯂꯥꯀꯟꯗꯤ, ꯑꯁꯥꯝ ꯗꯒꯤꯅꯤ. ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯔꯤ. ꯔꯟꯖꯤꯠ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯕꯦꯗꯅ ꯄꯤꯔꯝꯂꯤꯕꯁꯤ ꯖꯩꯒ ꯁꯨꯇ꯭ꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯨꯒꯨꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤ, ꯃꯥꯒꯤ ꯂꯪꯖꯥꯁꯤ ꯕ꯭ꯔꯥꯍ꯭ꯃꯅ 7 ꯁꯤꯒꯗꯕꯅꯤ, ꯈꯦꯇ꯭ꯔꯤꯅ 6 ꯁꯤꯒꯗꯕꯅꯤ, ꯕꯩꯁ꯭ꯌꯅ 3 ꯁꯤꯒꯗꯕꯅꯤ, ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕ ꯃꯣꯠ ꯑꯁꯤꯃꯇꯪ ꯔꯟꯖꯤꯠꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ. ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ. 10 ꯁꯨꯕꯗ ꯏꯁꯩꯍꯟꯕꯁꯤꯡ. ꯑꯩꯒ꯭ꯌꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯔꯤ. ꯑꯣꯝ ꯍꯝ ꯍꯅꯨꯃꯇꯦ ꯔꯨꯗ꯭ꯔ ꯑꯠꯃꯀꯥꯌꯝ ꯍꯝ ꯐꯠ ꯁ꯭ꯋꯁ. ꯃꯁꯤꯒꯤ ꯑꯥꯔꯊ ꯈꯪꯖꯅꯤꯡꯉꯤ. ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯏꯁꯩꯍꯟꯕ ꯑꯣꯝ ꯍꯝ ꯍꯅꯨꯃꯇꯦ ꯔꯨꯗ꯭ꯔ ꯑꯥꯠꯃꯀꯥꯌꯝ ꯍꯨꯝ ꯐꯠ ꯁ꯭ꯋꯥꯍꯥ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯁꯤꯒꯤ ꯅꯨꯡꯗ ꯄꯤꯔꯤꯕ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯑꯥꯔꯊꯁꯤ, ꯑꯣꯝ ꯍꯥꯏꯕꯗꯤ ꯖꯒꯠ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯁꯛ ꯑꯗꯨꯕꯨꯅꯤ, ꯑꯗꯨꯒ ꯍꯝ ꯍꯥꯏꯕꯗꯤ ꯍꯅꯨꯃꯥꯟꯒꯤ ꯄ꯭ꯔꯤꯃꯣꯔꯗꯥꯏꯜ ꯁꯥꯏꯟ, ꯍꯅꯨꯃꯥꯟꯒꯤ ꯃꯤꯡꯗꯨꯒꯤ ꯑꯍꯧꯕ ꯃꯌꯦꯛ, ꯃꯁꯤꯕꯨ ꯕꯦꯗꯅ ꯄ꯭ꯔꯤꯃꯣꯔꯗꯥꯏꯜ ꯁꯥꯏꯟ ꯍꯥꯏꯗꯅ ꯈꯪꯅꯩ. ꯔꯨꯗ꯭ꯔꯥꯠꯃꯀꯥꯌꯝ ꯍꯥꯏꯕꯗꯤ ꯔꯨꯗ꯭ꯔꯒꯤ ꯁꯛꯇꯤꯒꯤ, ꯔꯨꯗ꯭ꯔꯒꯤ ꯊꯋꯥꯏꯗꯣ ꯃꯗꯨꯃꯛꯀꯤ ꯃꯁꯛ ꯑꯣꯏꯕ. ꯀꯥꯌꯝ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯒꯤ ꯃꯁꯛꯁꯨ ꯑꯣꯏꯕ. ꯑꯗꯨ ꯍꯨꯝ ꯐꯠ ꯁꯣꯍꯥ ꯍꯥꯏꯔꯛꯄ ꯀꯥꯟꯗ, ꯄꯨꯟꯁꯤꯜꯂꯕ ꯀꯥꯟꯗ ꯔꯨꯗ꯭ꯔꯒꯤ ꯁꯛꯇꯤ ꯑꯣꯏꯕ ꯍꯅꯨꯃꯥꯟꯒꯤ ꯒꯨꯟꯅ ꯑꯋꯥ ꯑꯅꯥ ꯃꯈꯜ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯄꯤꯅꯅꯕ ꯍꯥꯏꯖꯕ ꯑꯗꯨꯒꯨꯝꯕ ꯃꯟꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯗꯅ ꯏꯁꯩꯍꯟꯕꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ. ꯊꯥꯒꯠꯆꯔꯤ. 11 ꯁꯨꯕꯗ ꯀꯣꯡꯕ꯭ꯔꯩꯂꯥꯠꯄꯝ ꯁꯔꯗꯥ ꯗꯦꯕꯤ. ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ. ꯚꯗ꯭ꯔꯥ ꯆꯠꯄ ꯍꯥꯏꯗꯨꯅ ꯁ꯭ꯔꯤ ꯕ꯭ꯔꯤꯟꯗꯥꯕꯟ ꯙꯥꯝꯗ ꯆꯠꯅꯔꯤꯕ ꯁꯤꯒꯤ ꯁꯟꯗꯣꯛꯄ ꯈꯪꯖꯅꯤꯡꯉꯤ. ꯁꯔꯗꯥ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯗ ꯈꯖꯤꯛꯇꯪ ꯉꯛꯄ ꯍꯥꯏꯕ ꯇꯥꯏ. ꯚꯥꯗ꯭ꯔ ꯆꯠꯄ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯗꯤ ꯊꯦꯡꯅꯖꯗꯕ ꯍꯥꯏꯕ ꯇꯥꯏ. ꯖꯥꯇ꯭ꯔꯤꯛ ꯆꯠꯄ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩ. ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯚꯗ꯭ꯔ ꯍꯥꯏꯕꯒꯤ ꯑꯥꯔꯊꯁꯤ ꯁꯪꯁꯀ꯭ꯔꯤꯠꯅ ꯄꯤꯔꯝꯂꯤꯕꯁꯤ ꯒꯨꯗ ꯐꯣꯔꯆꯨꯟ ꯍꯥꯏꯕ, ꯑꯐꯕꯒꯤꯗꯃꯛ, ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯆꯠꯄ ꯍꯥꯏꯅ ꯂꯧꯔꯕꯁꯨ ꯌꯥꯏ. ꯑꯗꯨꯒ ꯖꯥꯇ꯭ꯔꯤꯛ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯔꯊꯕꯥꯁ, ꯇꯤꯔꯤꯁꯇꯗꯨꯗ ꯂꯩꯕ ꯆꯠꯄ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯁꯦꯡꯂꯕ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯕꯨ ꯁꯦꯡꯍꯟꯕꯤꯅꯅꯕ ꯆꯠꯄ ꯈꯣꯡꯆꯠ ꯑꯗꯨꯁꯤꯅ ꯖꯥꯇ꯭ꯔꯤꯛ ꯆꯠꯄ ꯁꯨꯃꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯅ ꯁꯔꯗꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ. 12 ꯁꯨꯕꯗ ꯑꯣꯏꯅꯥꯝ ꯃꯤꯔꯟꯗꯥ ꯗꯦꯕꯤ. ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯤꯕꯁꯦ ꯃꯩꯅ ꯀꯔꯤ, ꯙꯨꯞꯅ ꯀꯔꯤꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯀꯠꯂꯤꯕꯅꯣ? ꯈꯪꯖꯗꯗꯨꯅ ꯍꯪꯖꯕꯅꯤ. ꯋꯥꯔꯧꯕꯤꯒꯅꯨ. ꯃꯇꯨꯡꯗꯁꯨ ꯈꯪꯅꯤꯡꯕ ꯀꯌꯥ ꯍꯪꯖꯔꯛꯀꯦ. ꯃꯤꯔꯟꯗꯥ, ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯄꯗ ꯀꯔꯤ ꯁꯛꯇꯝ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯍꯥꯏꯅ ꯄꯟꯕꯤꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯍꯪ ꯊꯧꯔꯝꯁꯤꯡꯗ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯖꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯔꯟꯗꯥꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯥꯛꯄꯤꯔꯛꯄ, ꯀꯅꯥꯃꯠꯇꯒꯤ ꯁꯛꯇꯝ ꯅꯠꯇꯦ. ꯙꯨꯞ ꯀꯠꯄ ꯍꯥꯏꯕꯁꯤ ꯃꯐꯝꯗꯨ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟ, ꯄ꯭ꯌꯨꯔꯤꯐꯥꯌꯔ, ꯃꯐꯝꯗꯨ ꯁꯦꯡꯍꯟꯅꯕꯒꯤꯗꯃꯛꯅꯤ. ꯐꯠꯇꯕ ꯃꯅꯝ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯏꯚꯤꯜ ꯏꯁꯄꯤꯔꯤꯠꯁꯤꯡ ꯑꯗꯣ ꯂꯩꯇꯅꯕꯅꯤ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯔꯨꯞ ꯒꯨꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯡꯅꯐꯝ ꯑꯣꯏꯔꯅꯕꯒꯤꯗꯃꯛ, ꯑꯗꯨꯒ ꯃꯩ ꯀꯠꯂꯤꯕ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯩꯈꯣꯏꯅ ꯂꯥꯏꯇꯤꯡ, ꯃꯩꯒꯤ ꯃꯉꯥꯜ ꯑꯁꯤ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯀꯠꯆꯕꯒꯤ ꯚꯥꯕ ꯑꯁꯤ ꯕꯦꯗꯅ ꯊꯝꯕꯤꯔꯝꯃꯤ. ꯁꯨꯝ ꯑꯣꯏꯗꯅ ꯃꯤꯔꯟꯗꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ. 11 ꯁꯨꯕꯗ ꯄꯕꯤꯇ꯭ꯔ ꯍꯦꯟꯖꯕꯝ. ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯒ꯭ꯌꯥꯕꯨ. ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯨꯒꯨꯟꯗꯤ ꯊꯥꯡꯖꯔꯦ, ꯂꯩꯃꯤꯟꯗꯤ ꯂꯧꯗ꯭ꯔꯤ. ꯆꯍꯤ 22 ꯁꯨꯔꯦ. ꯀꯔꯝꯕ ꯃꯇꯝꯗ ꯂꯧꯕ ꯌꯥꯒꯅꯤ? ꯇꯥꯛꯄꯤꯔꯝꯃꯨ. ꯄꯕꯤꯇ꯭ꯔ, ꯗꯤꯛꯁꯥ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯕꯤꯔꯒ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯔꯦ ꯍꯥꯏꯕꯗꯨꯅꯤ. ꯃꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯂꯨꯒꯨꯟ ꯊꯥꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯃꯛ ꯄꯨꯟꯅ ꯂꯨꯒꯨꯟ ꯊꯥꯡꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯃꯥꯒꯤ ꯒꯨꯔꯨꯗꯨꯅ ꯑꯗꯨꯝ ꯄꯤꯕꯤꯔꯝꯕꯁꯨ ꯌꯥꯕꯅꯤ. ꯑꯗꯨꯕꯨ ꯇꯣꯞꯅ ꯇꯣꯉꯥꯟꯅꯒꯤ
wafam oina pukhатpirabanina diksa phaba numit amada hekta pibiro karimta kaiba leite sumoidana mitragi mafamda paudamjari matangi wahang lokhatsi Taramari subada Subita Moirangthem Hare Krishna Uja Kurumjari Matam Punamakta Sri Hari Thaujan Biba Ubiyu Wahang Amatang Hangjagi Oza Yung Manakta Pungdon Pambi Hobasi Patti Hai Chumbra Uza Amuta Haibira Uza Sabitagi asirbat taram taram na uksadi. Jummanak pungdon hoba patabagi wapam sidi sabita. Jum ginong pok natraga singkay pangba may kay datharagadi yam na pay. Mangon piba adukumba pambini atay mapam direksyon datharagadi apabukoy tabo. Aduka jum gayam nak na natabagi patabagi maramamana. Magi maras na jumlom da sangagadi apabo uide simoidana bastu sastra da thambira mamot asimatang sabitagi mapamda paudamjari thagatsari Taramanga subada Iri Kunbi Hare Krishna Ojabu Tamna Kurumjari Kuthida Kauriba Ming Asibu Hekta Thunba Yabra Natraga Mi Dugi Mapuk Mayi Dugi Magun Takpa Mingla Khangjaningi Amana Lakshmi Ima se Durga Ima ki Machani Haina Taje Aduga Vishnu ki Chana Thoirabi Oikibagi Maram Takpiyu. Thank you. Pratibha Singarban Kasar Assam. Pratibha kostida piriba mingse nakhetra ki matungina natraga rasi ki matungina ahoba bayek ut haibidi angang sige mingse ana hogadabani ina hogadabani kana hogadabani mana hogadabani haba ahoba may kado madu khakulaga akogi joti siduna thoning bumung de maming sibay katolakba adus dum sanay hayang angang dugi maming thonbi bamatamda ahoba may tuna thonbiyu haydan aduga to pamana numerology gi niyong galoina hogadaba may adusu yawruga magi name number haybatay angang dugi hayang sanaba mangon na mingsi thonbiragi hena lucky oinanaba thonbiba yai hadana hotlaga jengaga hairakba niyomda thonba sodum jawi adana koina kusti iriba miduda tanabiba phai thonbiriba mingsi angang sigi lucky name oirabra natragana ahoba mayek khaktang lauraga thonbibra masitanaraga thonbi hoba yamna phai aduga makata birakpada Lakshmi ki matang asidi Lakshmi prakriti layembi ki manungsan na laybini madi kanamta ki masa kanamta ki mama haibadu laytana prakriti layembi singi barakta Lakshmi se amani adubu matam ki matungina lila ki damang avatar oi haibatay adugumba avatar ki manungsan lagpada brigu amadi khyati ki masa ningol oina Lakshmi se avatar tawi poi aduga amuksu borun gi masa nupi oina amuksu avatar tawi poi durga gi masa oina su adum avatar oina Lakshmi si poi asumodana tongan Lakshmi gi mawong mayam ama leiba haibatare adubo akoina tamjaning badi mayam do magi masani magi masuni haida nainarubagi mahutta prakriti oibi mahusana mama mapa kanamtaga sambanthi leitana matomda bhawan gi lila gi damuk songthok lakhibu oibana akoina Ninjagi habitaragadi lengdan lady bi prakriti obi Mahalakshmi do madubuni Sri Vishnu gi seva phangibis asumoi baba sida ninjabana dogna apabu oigani haibu wafam asimatang pratibhagi mapunda paudam sari thagat sari matangi wahang lokhatsi monika Tara Taruk Subada Susma Hidangmayum Hare Krishna Oza Kurumjari Oza Lakshmi Charit ki wari Atopa Leragasu Libira Oza Susma Lakshmi Charit ki wari taranithoi tha taranithoi ki oina lei madu kogi liba ki mafam leitabagi khudong sadabana maram oidana Ramayan liba lepsari Mahabharata liba lepsari aduna hayeng yaraba kanda mathang sitna matam na purakba oisanu haibu wafam simatang Susma gi mafamda paudam sari thagat sari Tara Taret Subada MNK Kurumjari Babungbo Ishorgi Damak Seba Taubadasu Aina Hana
ꯇꯧꯖꯔꯝꯕ ꯁꯦꯝꯗꯣꯛꯆꯗꯨꯅ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯐꯪꯖꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯏꯁ꯭ꯋꯔ ꯁꯦꯕꯥꯒꯤꯗꯃꯛ ꯈꯪꯖꯅꯕ ꯉꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯍꯥꯟꯕ ꯔꯤꯇꯨ ꯔꯥꯖꯣ ꯗꯔꯁꯟ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15 ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗꯩꯅ 6, 2013 ꯑꯐꯕ ꯐꯠꯇꯕ ꯈꯪꯖꯅꯤꯡꯉꯤ, ꯗꯣꯁ ꯂꯩꯔꯝꯂꯁꯨ ꯀꯔꯤ ꯀꯔꯤ ꯀꯠꯆꯒꯅꯤ ꯍꯥꯏꯕ ꯇꯥꯛꯄꯤꯌꯨ꯫ ꯔꯥꯙꯦ ꯔꯥꯙꯦ꯫ MNK ꯊꯥꯒꯠꯆꯔꯤ꯫ MNKꯅ 2013 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 15 ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗꯒꯤꯅ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯥꯖ꯭ꯌꯁꯂꯥ ꯂꯥꯛꯈꯤꯕꯒꯤ ꯑꯐ ꯐꯠꯇ ꯃꯣꯠ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯗꯣꯁ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯅꯨꯃꯤꯠ ꯑꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯣꯏ꯫ ꯑꯃꯔꯣꯝꯗ ꯐꯥꯏꯔꯦꯜ ꯄꯟꯆꯃꯤ ꯑꯣꯏꯕ, ꯄꯟꯆꯃꯤ ꯑꯣꯏꯕꯅꯤꯅ ꯄꯨꯝꯅꯃꯛꯇ ꯐꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯏꯗꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ MNKꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ 19 ꯁꯨꯕꯗ ꯁꯤꯂꯥ ꯁꯔꯃ, ꯀꯂꯤ ꯏꯃꯥꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯎ꯫ ꯁꯤꯂꯥ ꯃꯇꯝꯅ ꯄꯣꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯇꯝꯗ ꯁꯤꯟꯅꯖꯔꯤ꯫ ꯁꯨꯝꯃꯣꯏꯗꯅ ꯁꯤꯂꯥꯒꯤ ꯃꯐꯝꯗ ꯁꯝꯅ ꯄꯥꯎꯗꯝ ꯄꯤꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ 19 ꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯡ: ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ, ꯕꯆꯁꯄꯇꯤ ꯃꯌꯨꯝ ꯒꯧꯔꯤ ꯗꯦꯕꯤ, ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ, ꯑꯟꯖꯅꯥ ꯆꯤꯡ, ꯃꯅꯤꯁꯪ ꯗꯦꯕꯤ, ꯕꯕꯤꯇꯥ ꯗꯦꯕꯤ, ꯇꯝꯐꯥꯃꯅꯤ ꯁꯔꯃ, ꯖꯤꯕꯟꯂꯇꯥ ꯀꯩꯁꯥꯝ, ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ, ꯃꯟꯗꯥꯀꯤꯅꯤ, ꯏꯟꯗꯨꯕꯂꯥ ꯐꯨꯔꯥꯏꯂꯥꯠꯄꯝ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯔꯨꯞꯁꯤꯡꯕꯨꯁꯨ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯊꯧꯅꯤꯖꯔꯤ꯫ ꯂꯛꯁꯃꯤ ꯄꯨꯖꯥꯒꯤ ꯕ꯭ꯂꯣꯛꯇ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯑꯍꯥꯟꯕ ꯌꯥꯏꯆꯦꯟꯕ ꯌꯨꯝꯅꯥꯝ: ꯑꯣꯖꯥ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯎꯅꯕ ꯑꯃ ꯌꯥꯎꯋꯦ, ꯑꯗꯨꯕꯨ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯕꯁꯦ ꯌꯥꯗꯕ꯭ꯔꯥ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯖꯕꯅꯤ, ꯌꯥꯒꯗ꯭ꯔꯥ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯂꯟꯆꯦꯟꯕ ꯌꯨꯝꯅꯥꯝ, ꯂꯟꯆꯦꯟꯕꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡꯁꯨ ꯏꯁꯣꯔꯒꯤ ꯑꯔꯆꯥ ꯄꯨꯖꯥ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯥꯗꯕ, ꯈꯪꯗꯕ ꯑꯣꯏꯔꯒꯗꯤ ꯗꯣꯁ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎꯁꯤꯅ ꯇꯥꯕ ꯑꯣꯏꯔꯒꯗꯤ ꯇꯧꯕꯤꯗꯕ ꯐꯩ꯫ ꯁꯨꯝꯃꯣꯏꯗꯅ ꯂꯟꯆꯦꯟꯕ ꯌꯨꯝꯅꯥꯡꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯑꯅꯤꯁꯨꯕꯗ ꯑꯣꯏꯅꯥꯝ ꯃꯤꯔꯟꯗꯥ ꯗꯦꯕꯤ: ꯑꯩꯁꯨ ꯁꯅꯤꯗꯦꯕ ꯚꯒꯋꯥꯟꯒꯤ ꯄꯨꯖꯥ ꯇꯧꯖꯔꯦ꯫ ꯑꯥꯁꯟꯗꯨꯅ ꯂꯣꯏꯔꯒ ꯀꯔꯝ ꯇꯧꯒꯅꯤ? ꯍꯨꯟꯗꯣꯛꯈꯤꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯊꯨꯝ ꯑꯍꯥꯎꯁꯨ ꯀꯠꯆꯩ, ꯑꯩꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯄꯨꯁꯤꯟꯖꯩ꯫ ꯀꯥ ꯃꯅꯨꯡꯗ ꯈꯤꯕ ꯃꯍꯥꯗꯦꯕ ꯄ꯭ꯔꯚꯨꯒꯤ ꯐꯣꯇꯣ ꯂꯩꯖꯕ ꯑꯗꯨꯗ ꯑꯗꯨꯝ ꯀꯠꯆꯕꯅꯤ꯫ ꯕ꯭ꯔꯥꯍ꯭ꯃꯟꯅ ꯁꯨꯃꯥꯡꯗ ꯈꯣꯏꯔꯝꯃꯤꯕꯗꯗꯤ ꯑꯆꯥ ꯑꯊꯛꯇꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯗꯦ ꯍꯥꯏꯅꯩ꯫ ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯤꯔꯟꯗꯥ, ꯌꯥꯝꯅ ꯐꯔꯦ꯫ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯔꯁꯅꯨ꯫ ꯊꯥꯒꯠꯆꯔꯤ꯫ ꯁꯨꯝꯃꯣꯏꯗꯅ ꯃꯤꯔꯟꯗꯥꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯁꯨꯖꯥꯇꯥ ꯃꯣꯏꯔꯥꯡꯊꯦꯝ: ꯈꯨꯔꯨꯝꯖꯔꯤ, ꯑꯩꯁꯦ ꯀꯥꯜ ꯁꯥꯞꯄ ꯂꯩ ꯍꯥꯏ, ꯀꯨꯊꯤꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯌꯨ ꯉꯥꯛꯊꯣꯛꯆꯅꯕ꯫ ꯁꯨꯖꯥꯇꯥ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯀꯠꯆꯕ ꯁꯪꯒꯣꯝ ꯍꯩꯖꯕ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯔꯤꯕ ꯀꯥꯜ ꯁꯔꯄꯗꯨꯒꯤ ꯃꯃꯤꯡ ꯈꯪꯕꯤꯔꯒꯅ ꯃꯤꯡ ꯑꯗꯨꯗ ꯃꯍꯥꯗꯦꯕꯗ ꯍꯩꯔꯨꯕ ꯁꯪꯒꯣꯝ ꯑꯗꯨ ꯈꯖꯤꯛꯇꯪ ꯂꯧꯖꯔꯒ ꯑꯩ ꯀꯥꯜ ꯁꯔꯄ ꯄꯤꯔꯤꯕ ꯗꯣꯁ ꯄꯤꯔꯤꯕ ꯂꯤꯜ ꯑꯗꯨꯒꯤ ꯃꯤꯡꯗ ꯈꯔꯗꯪ ꯀꯠꯄꯤꯔꯒ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯇꯒꯤ ꯀꯣꯛꯄꯤꯅꯅꯕ ꯍꯥꯏꯖꯕ ꯑꯗꯨꯃꯛ ꯐꯩ ꯍꯥꯏꯖꯕ ꯇꯥꯏ꯫ ꯊꯥꯒꯠꯆꯔꯤ ꯁꯨꯖꯥꯇꯥ꯫ ꯃꯔꯤꯁꯨꯕꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯄꯨꯈ꯭ꯔꯝꯕꯝ: ꯑꯣꯖꯥ ꯙꯟꯇꯦꯔꯁ ꯄꯨꯖꯥꯒꯤ ꯇꯧꯒꯗꯕꯗꯣ ꯑꯝꯇ ꯇꯥꯛꯄꯤꯔꯛꯎ꯫ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯙꯅꯇꯦꯔꯁ ꯄꯨꯖꯥ ꯂꯣꯏꯈ꯭ꯔꯦ, ꯄꯥꯎꯈꯨꯝꯅ ꯊꯦꯡꯍꯧꯔꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯃꯇꯨꯡꯗꯤ ꯊꯥꯒꯠꯆꯔꯤꯕ ꯄꯣꯁ ꯑꯗꯨ ꯑꯃꯨꯛ ꯇꯥꯕꯗ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯕꯗꯤ
खरा हन्ना ताबीननबा नुलुक्सरी खरा हन्ना तारब कांदा सोइदना भाप ताब फंगनी हाइना खंजई थागतसरी विद्यालक्ष्मी ꯃꯉꯥ ꯁꯨꯕꯗ ꯀꯥꯡꯉꯥꯕꯝ ꯕꯦꯟꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩꯒꯤ ꯄꯣꯛꯄꯒꯤ ꯇꯥꯔꯤꯛꯁꯤ 1995 ꯋꯥꯛꯆꯤꯡꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ 10:11:05 ꯄꯣꯛꯏ ꯑꯣꯖꯥꯅ ꯑꯐꯕꯇ ꯀꯔꯤ ꯂꯩꯕꯒꯦ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯑꯣꯖꯥ ꯕꯤꯅꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯐꯝꯁꯤꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯣꯏꯕꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯊꯝꯖꯒꯦ 1995 ꯋꯥꯛꯆꯤꯡꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯑꯌꯨꯛꯀꯤ ꯄꯨꯡ 11:05 ꯇꯥꯕ ꯃꯇꯝꯗ ꯄꯣꯛꯈꯤꯕꯒꯤ ꯑꯐ-ꯐꯠꯇ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13 ꯑꯣꯏ ꯑꯗꯨꯅ ꯃꯦꯁ ꯂꯒꯅ ꯑꯣꯏ ꯇꯨꯂꯥ ꯔꯥꯁꯤ ꯑꯣꯏ ꯍꯧꯖꯤꯛꯁꯤ ꯁꯅꯤꯅ ꯗꯁꯥ ꯄꯤꯔꯤ ꯃꯁꯤ ꯃꯥꯒꯤ ꯂꯩꯈꯤꯒꯗꯕ ꯃꯇꯝꯁꯤ ꯏꯪ 2018ꯀꯤ ꯃꯥꯔꯆꯀꯤ ꯇꯥꯡ 5 ꯐꯥꯎꯕ ꯁꯅꯤꯗ ꯗꯁꯥ ꯄꯤꯕꯒꯤ ꯃꯇꯝꯁꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯪꯀꯇꯥꯒꯤ ꯗꯁꯥ ꯄꯤꯔꯤ ꯄꯤꯇ꯭ꯔ ꯗꯁꯥ ꯄꯤꯔꯤ काल सर्प दशा पीरी हौजिक सही 19 नोंमा अदुना सही 19 मनुंग लेरी मरमसना दशासी अदुकी मति पांगदन लेब मतम ओइबा हाइबा तारे कर्म जुगसु तारी अमरोमदा राहु ने रवि ने मंगोल ने अहुंगी त्रिपाप दशासु ओइबा अदुना थोइदोकना मतमसी अवाबगी मतम हाइबा ताए अदुना मसिगी प्रतिकार अमुक्तंग मपुंग फाना तौथोपीबा फै नत्रगदी हिरम खुदिंगदा अयेत अपन अना अयेक मिना लाथै जनबा लन मांगबा मौंग अमदा नत्रगा अमदा अकाइबा माथा साब लांगतकनबा मयाम अमा सोइदन पीगनी इमुंग मनुंग सुमोत्तेनबा वाटबा अदुना मसिना सहीगी ओइबु वाफमदा थमजरगा पुंसिसी चरांगना येंगबा मतमदा अइगी लमजिंगबा हाइबदी ग्रहमापनसिगी मनुंगदा अइगी लीडिंग प्लानेट हाइबा ताए अइबु हैंडल तौदुना लमजिंगदुना पुबीगिरिबा ग्रहसी बुद्ध ग्रह मार्करी ग्रहना ओइरी अदुगा अइगी सिनफम पीगदबसना वेनस ग्रहना ओइरी अनिमगसे अइगी येगनबु ओइबा अदुना लमजिंग पीगदबसु सिनफम पीगदबसु अनिमगसे अइगी येगनबा भाबता लेबना मरम ओइदना पुंसिसी यामना करी हैनी अयेतपना थनबा अदुबु अइगी रवि बृहस्पति अनिसिदी यामना फै अनिसिदी इंटीमेट फ्रेंड ओय मरम अदुना रवि एबसि ग्रहमापनगी मनुंगदा मंगालगी मसक पोरिबा सूर्यदेव सन प्लानेट ने अदुना मरम ओइदना रवि हैबसना मंगाल पुनमके होरुपम ओइबना ग्रह पुनमक सिंगसे रविगी मंगाल लेत्रबदी मंगाल अमत फुदोकपा ngamdi अदुना रवि सिना अइगी थोइदो हेंदोकपा अइगी सानब मरुप ओइबा बृहस्पति सगुन सेन गुरु हैबसि अइगी यंग तिंखंग पुनमक्तगी ngakpibada khoidagi chौबा देव गुरु ओइबा अनि सिना अइगी सानब मरुप ओइबा पोजिशन दे लेबसना मरम ओइदना बुद्धि ज्ञान यामना लेबा थौना फबा शक्ति यामना लेबा मकन कयादा मियामगी लुसिंग ओइबना सिंगबा गुण मयाम पीरी अदुबु हाइरिबा पुनमक सिंग असि ओइना ngसाइगी अयेतपा मयाम अमा अइगी लमजिंगबा हाइबदुमा माना ओइबदुमा येगनबो ओइसिंखिबा असुगुम्बा सिंग असिना मरम ओइदना पुनसिसिदा सयेतनबा मखन मयाम अमदि पी अदुगा निपा युमफमदि यामना फै अदुगा अइगी पुनसिदा लाकदबा प्रॉब्लम सिंग सॉल्व तौबदि यामना हैगदबा गुण चाउना पीरी अदुना अयरपन सिंग असिदगी कुक्सननबा अइगी दुर्गा इमाबु निंगजबा अइगी फेवरेबल गॉड ओय अकायतोय पुनमक्तगी ngakpibada चाउना mateeng oigani aduga angauba phijol toina set inbiba ngamdragana phirkhauda white handkerchief angauba rumalama matam chupada
ꯍꯥꯞꯄꯤꯕ ꯂꯣꯏꯅꯖꯕ ꯐꯩ ꯑꯗꯨꯒ ꯁꯤꯜꯚꯔꯒꯤ ꯈꯨꯗꯣꯞ ꯅꯠꯇ꯭ꯔꯒ ꯈꯨꯖꯤ ꯃꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯤꯛꯄꯨ ꯑꯣꯏꯔꯣ ꯁꯤꯕꯤꯕ ꯊꯣꯏꯗꯣꯛꯅ ꯑꯩꯒꯤ ꯑꯌꯦꯠ ꯑꯄꯟꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯕꯤꯅꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ ꯇꯔꯨꯛ ꯁꯨꯕꯗ ꯁꯔꯗꯥ ꯑꯔꯤꯕꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯙꯟꯇꯤꯔꯁ ꯌꯝꯗꯤꯄꯝ ꯁꯅꯤ ꯃꯍꯥꯔꯥꯖꯀꯤ ꯃꯇꯥꯡꯗ ꯄꯨꯖꯥꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯄꯤꯔꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯏꯁꯣꯔꯒꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯕꯤꯌꯨ ꯑꯩꯅ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯋꯥꯈꯜꯅ ꯁꯔꯗꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯕꯒ ꯂꯣꯏꯅꯅ ꯁꯤꯔꯤ ꯆꯣꯔꯣꯟꯗ ꯃꯪꯒꯣꯜ ꯅꯤꯕꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯁꯔꯗꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯚꯥꯋꯥꯅ ꯊꯧꯖꯥꯟ ꯇꯠꯇꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯇꯔꯦꯠ ꯁꯨꯕꯗ ꯆꯟꯗꯤꯂꯥ ꯉꯥꯟꯊꯣꯏ ꯑꯣꯖꯥ ꯏꯃꯨꯡꯗ ꯃꯍꯥꯗꯦꯕꯒꯤ ꯂꯥꯠꯄ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯉꯥꯟꯊꯣꯏ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯆꯤꯡꯈꯩꯗ ꯂꯥꯠꯄꯤꯕ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯁꯝꯅ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ ꯅꯤꯄꯥꯟ ꯁꯨꯕꯗ ꯎꯁꯥ ꯀꯤꯔꯟ ꯈꯨꯔꯥꯏꯖꯝ ꯑꯩꯒꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔ ꯃꯔꯤꯒꯤ ꯅꯣꯡꯃꯗ ꯄꯨꯂꯞ ꯄꯨꯖꯥ ꯇꯥꯕ ꯑꯁꯤ ꯃꯔꯝꯗ ꯇꯥꯛꯄꯤꯔꯛꯄ ꯑꯩꯒꯥꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯖꯥꯒꯤ ꯄꯨꯡꯐꯝꯁꯤ ꯈꯪꯖꯅꯤꯡꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯒ ꯂꯩꯖꯕꯅꯤ ꯎꯁꯥ ꯀꯤꯔꯟꯒꯤ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯣꯏꯅꯅ ꯎꯁꯥ ꯀꯤꯔꯟꯕꯨ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯁ꯭ꯔꯤ ꯚꯥꯋꯥꯅ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ ꯃꯥꯄꯟ ꯁꯨꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯗꯦꯕꯤ ꯁꯅꯤꯒ ꯃꯍꯥꯗꯦꯕꯒꯁꯦ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯈꯨꯔꯨꯝꯖꯕ ꯌꯥꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯎꯈꯨꯝ ꯊꯦꯡꯈ꯭ꯔꯦ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯔꯒ ꯌꯥꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝ ꯊꯝꯖꯔꯒꯦ ꯍꯥꯏꯖꯕ ꯇꯥꯏ ꯇꯔꯥ ꯁꯨꯕꯗ ꯑꯔꯤꯕꯝ ꯕꯤꯅꯥꯔꯥꯅꯤ ꯗꯦꯕꯤ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ ꯃꯄꯥꯜꯗ ꯍꯥꯏꯕꯗꯤ ꯇꯨꯂꯁꯤꯕꯣꯡꯗ ꯀꯠꯆꯒꯗꯕ꯭ꯔꯥ ꯃꯁꯤꯃꯇꯪꯒ ꯇꯥꯛꯄꯤꯌꯨ ꯕꯤꯅꯥꯔꯥꯅꯤ ꯃꯗꯨꯅ ꯑꯆꯨꯝꯕ ꯃꯐꯝ ꯑꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯇꯔꯥꯃꯥꯊꯣꯏ ꯁꯨꯕꯗ ꯁꯧꯒ꯭ꯔꯥꯛꯄꯝ ꯅꯥꯎꯆꯥ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯅꯥꯎꯆꯥ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯍꯥꯏꯖꯕ ꯇꯥꯏ ꯑꯔꯣꯏꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤꯡ ꯙꯅꯦꯁꯣꯔꯤ ꯃꯅꯣꯍꯔ ꯃꯌꯨꯝ ꯁꯨꯖꯥꯇꯥ ꯃꯣꯏꯇꯥꯡꯊꯦꯝ ꯃꯅꯤꯁꯪ ꯗꯦꯕꯤ ꯄꯤ ꯁꯨꯔꯖꯀꯨꯃꯥꯔ ꯃꯌꯦꯡꯕꯝ ꯃꯟꯖꯨ ꯀꯦꯟ ꯏꯝꯄꯜꯁ ꯑꯦ ꯃꯟꯗꯥꯀꯤꯅꯤ ꯗꯦꯕꯤ ꯁꯟꯖꯝ ꯑꯅꯤꯇꯥ ꯑꯔꯤꯕꯝ ꯕꯤꯅꯥꯔꯥꯅꯤ ꯀꯜꯌꯥꯅꯤ ꯁꯔꯃ ꯅꯦꯅꯥ ꯗꯦꯕꯤ ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝ ꯃꯥꯏꯃꯣꯝ ꯅꯦꯟꯁꯤꯀꯥ ꯖꯤꯕꯟꯂꯇꯥ ꯀꯩꯁꯥꯝ ꯇꯤ ꯑꯩꯆ ꯃꯦꯃꯣꯔꯤ ꯁꯨꯕꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯁꯃꯥ ꯍꯤꯗꯪꯃꯌꯨꯝ ꯁꯩꯇ꯭ꯌꯚꯃꯥ ꯆꯅꯨ ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ ꯕꯆꯁꯄꯇꯤ ꯃꯌꯨꯝ ꯒꯧꯔꯤ ꯗꯦꯕꯤ ꯀꯔꯥꯝ ꯕꯤꯔꯖꯤꯠ ꯁꯥꯟꯇꯤꯕꯂꯥ ꯏꯔꯣꯝ ꯃꯝꯇꯥ ꯑꯁꯦꯝ ꯁꯤꯁ꯭ꯔꯤ 6481 ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯁꯣꯐꯤꯌꯥ ꯁꯔꯃ ꯕꯆꯁꯄꯇꯤ ꯃꯌꯨꯝ ꯕꯕꯤꯇꯥ ꯗꯦꯕꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁ꯭ꯔꯤ ꯍꯔꯤꯒ ꯆꯣꯔꯣꯟꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ ꯂꯛꯁꯃꯤ ꯄꯨꯖꯥꯒꯤ ꯄꯣꯁꯇ ꯑꯍꯥꯟꯕꯗ ꯍꯪꯕꯤꯔꯛꯄ ꯃꯦꯙꯥꯄꯇꯤ ꯑꯣꯀ꯭ꯔꯝ ꯑꯩꯒ꯭ꯌꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯠꯆꯒꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯨꯃꯥꯡꯒ ꯌꯨꯝꯒ ꯇꯥꯏꯅꯅ ꯊꯣꯡꯒꯥꯜ ꯊꯣꯛꯐꯝ ꯍꯥꯏꯕꯗꯤ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯜ ꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯐꯝꯗꯨꯗ ꯀꯕꯤꯔꯩ ꯑꯉꯥꯡꯕ ꯄꯥꯝꯕꯤ ꯑꯃ ꯊꯥꯖꯩ ꯃꯁꯤꯕꯨ ꯐꯠꯇꯕ꯭ꯔꯥ ꯐꯠꯇ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯖꯒꯅꯤ ꯑꯩꯒ꯭ꯌꯥ ꯃꯦꯙꯥꯄꯇꯤ ꯑꯣꯀ꯭ꯔꯝ ꯇꯥꯛꯄꯤꯔꯛꯂꯤꯕ ꯀꯕꯤꯔꯩ ꯑꯉꯧꯕ ꯑꯉꯥꯡꯕ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯊꯥꯕꯗ ꯑꯐꯕ ꯑꯣꯏꯗꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯗ ꯇꯣꯛꯁꯤꯛ ꯄꯣꯏꯖꯅꯁꯀꯤ ꯁꯔꯨꯛ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯗ ꯄꯣꯖꯤꯇꯤꯚ ꯏꯅꯔꯖꯤ ꯂꯥꯛꯄ
ꯍꯟꯊꯍꯟꯕꯒꯤ ꯋꯥꯐꯝꯁꯤ ꯕꯥꯁꯇꯨ ꯁꯥꯁꯇ꯭ꯔ ꯑꯃꯗꯤ ꯆꯥꯏꯅꯤꯁ ꯐꯦꯡ ꯁꯨꯏ ꯑꯅꯤꯃꯛꯀꯤ ꯃꯣꯠꯅ ꯊꯝꯕꯤꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯀꯕꯤꯔꯩ ꯄꯥꯝꯕꯤ ꯑꯁꯤ ꯌꯨꯝꯗ ꯏꯪꯈꯣꯜꯗ ꯊꯥꯕꯗ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯃꯦꯙꯥꯄꯇꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯦꯙꯥꯄꯇꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯃꯤꯇꯥ ꯌꯨꯝꯂꯦꯝꯕꯝ, ꯍꯤꯌꯥꯡꯒꯩꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕꯗ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯀꯠꯆꯒꯅꯤ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯃꯤꯇꯥ ꯍꯤꯌꯥꯡꯒꯩ ꯍꯨꯝꯅꯤ ꯄꯥꯟꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯈꯪꯖꯗꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯅꯤꯅꯤ ꯄꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄꯣꯁꯇ ꯊꯥꯒꯠꯆꯈꯤꯕꯗꯨꯅꯤ, ꯃꯕꯨꯡ ꯃꯆꯟ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯉꯝꯖꯕ ꯍꯩꯔꯨꯛ ꯍꯩꯔꯥ ꯖꯣꯝ ꯖꯃꯨꯅꯥ ꯆꯤꯇ꯭ꯔꯒꯨꯞꯇꯅꯆꯤꯡꯕ ꯗꯦꯕꯇꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯕ, ꯃꯁꯤꯅ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯄ, ꯃꯇꯝ ꯆꯥꯗꯅ ꯑꯁꯤꯕꯒꯤ ꯑꯋꯥꯕ ꯂꯩꯇꯕ, ꯒꯔꯗꯁꯥ ꯀꯣꯛꯄ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯈꯤꯕꯅꯤ ꯖꯣꯝ ꯗꯤꯇꯤꯌꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ꯫ ꯑꯗꯨꯒ ꯍꯨꯝꯅꯤ ꯄꯥꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦ, ꯁꯨꯝꯃꯣꯏꯗꯅ ꯑꯃꯤꯇꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯄꯨꯈ꯭ꯔꯝ ꯁꯨꯔꯖꯤꯠ, ꯁꯔꯗꯥ ꯄꯨꯖꯥꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝ ꯀꯠꯆꯒꯅꯤ ꯑꯩꯒ꯭ꯌꯥ? ꯁꯨꯔꯖꯤꯠ ꯁꯔꯗꯥ ꯄꯨꯖꯥ ꯁꯔꯁꯇꯤꯒꯤ ꯃꯃꯤꯡꯅꯤ꯫ ꯁꯔꯁꯇꯤ ꯏꯃꯥꯒꯤ ꯉꯝꯖꯕ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯀꯠꯆꯕꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯀꯨꯞꯄ ꯈꯪꯕꯤꯅꯤꯡꯂꯒ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯍꯧꯈꯤꯕ ꯐꯥꯏꯔꯦꯟ ꯄꯟꯆꯃꯤꯒꯤ ꯄꯨꯖꯥꯒꯤ ꯄꯣꯁꯇ ꯆꯪꯕꯤꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯅ ꯉꯥꯛꯄꯤꯒꯅꯤ ꯁꯨꯝꯃꯣꯏꯗꯅ ꯁꯨꯔꯖꯤꯠꯀꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯃꯔꯤꯁꯨꯕꯗ ꯔꯤꯇꯥ ꯍꯋꯥꯏꯕꯝ, ꯄꯥꯕꯨꯡ ꯌꯨꯝ ꯃꯥꯡꯂꯗꯤ ꯄꯨꯖꯥ ꯑꯁꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ? ꯔꯤꯇꯥ ꯇꯧꯗꯕꯅ ꯐꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯃꯁꯨꯡ ꯗꯤꯋꯥꯂꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤꯡ: ꯔꯥꯙꯥ ꯂꯩꯁꯥꯡꯕꯝ, ꯔꯕꯤꯅꯥ 122, ꯁꯨꯃꯤꯇ꯭ꯔꯥ ꯃꯥꯏꯕꯝ, ꯔꯪꯒꯣꯗꯥꯁ ꯒꯨꯔꯨꯃꯌꯨꯝ, ꯊꯝꯕꯥꯜꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯁꯤꯌꯔ ꯇꯧꯖꯔꯦ꯫ ꯅꯤꯅꯥ ꯗꯦꯕꯤ, ꯀꯣꯟꯁꯪ ꯁꯩꯂꯕꯇꯤ, ꯁꯔꯗꯥ ꯑꯔꯤꯕꯝ, ꯅꯤꯂꯀꯩꯅꯥ ꯑꯦꯟꯖꯤ, ꯁꯨꯁꯃꯥ ꯍꯤꯗꯪꯃꯌꯨꯝ, ꯃꯅꯤꯇꯣꯝꯕ, ꯕꯆꯁꯄꯇꯤ ꯃꯌꯨꯝ ꯒꯧꯔꯤ ꯗꯦꯕꯤ, ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝ, ꯑꯔꯤꯕꯝ ꯑꯦꯔꯤꯅꯥ, ꯔꯟꯖꯅꯥ ꯆꯤꯉꯥꯈꯝ, ꯀꯁꯥꯔ ꯏꯃꯥ ꯊꯧꯔꯥꯅꯤ, ꯕꯤꯟꯗꯤꯌꯥ ꯁꯅꯥ, ꯑꯟꯖꯅꯥ ꯆꯤꯡ, ꯖꯦꯟꯇꯤꯁ ꯌꯨꯁꯦꯟ, ꯈꯨꯔꯥꯏꯖꯝ ꯅꯤꯚꯥꯔꯥꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯋꯥꯆꯞ SMS-ꯇ ꯊꯥꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ: ꯑꯍꯥꯟꯕꯗ ꯂꯝꯕꯥꯜꯃꯌꯨꯝ ꯁꯣꯚꯥ ꯁꯤꯡ, ꯃꯍꯥꯛꯀꯤ ꯀꯣꯏꯁꯟ ꯑꯍꯥꯟꯕꯗ: ꯑꯩꯒ꯭ꯌꯥ ꯑꯣ ꯂꯛꯁꯃꯤ ꯄꯨꯖꯥꯒꯤ ꯐꯤ ꯑꯃꯨꯕꯁꯦ ꯃꯁꯥꯗ ꯁꯦꯠꯀꯗꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯠꯂꯝꯁꯤꯡꯗꯨ ꯊꯝꯒꯗꯧꯕ꯭ꯔꯥ, ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯅꯠꯇ꯭ꯔꯁꯨ ꯂꯥ ꯑꯃꯗ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ? ꯑꯅꯤꯁꯨꯕꯗ ꯑꯩꯒ꯭ꯌꯥ ꯂꯛꯁꯃꯤ ꯄꯨꯖꯥꯗ ꯌꯨꯕꯤ ꯅꯨꯃꯤꯠ ꯑꯃꯇꯪ ꯄꯥꯟꯕ ꯀꯠꯀꯗꯧꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯑꯗꯨꯒ ꯀꯠꯆꯔꯤꯕ ꯌꯨꯕꯤꯗꯨ ꯄꯨꯖꯥ ꯂꯣꯏꯔꯒ ꯂꯧꯊꯣꯛꯀꯗ꯭ꯔꯥ ꯊꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ, ꯍꯥꯏꯕꯤꯔꯛꯎ꯫ ꯄꯨꯖꯥꯗꯤ ꯇꯧꯖꯅꯤꯡꯕ, ꯈꯪꯕꯗꯤ ꯈꯪꯖꯗꯗꯨꯅ ꯍꯪꯖꯕꯅꯤ, ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒ꯭ꯌꯥ ꯌꯩꯂꯦꯟꯕ ꯕ꯭ꯔꯍ꯭ꯃ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯊꯦꯡꯅꯖꯕꯗꯒꯤ ꯀꯣꯖꯥꯒꯔꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯖꯈ꯭ꯔꯦ, ꯗꯤꯄꯥꯋꯥꯂꯤ ꯂꯛꯁꯃꯤ ꯄꯨꯖꯥꯁꯨ ꯇꯧꯖꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯖꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯅ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯒ꯭ꯌꯥꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯀꯣꯄꯤ ꯇꯧꯖꯔꯒ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯆꯔꯦ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯦ꯫ ꯑꯩꯒꯨꯝꯕ ꯈꯪꯖꯗꯕ ꯀꯌꯥꯕꯨ ꯂꯝꯖꯤꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯈꯣ, ꯈꯨꯔꯨꯝꯖꯔꯤ꯫ ꯁꯣꯚꯥ ꯐꯤ ꯃꯁꯥꯗ ꯁꯦꯠꯄ ꯑꯗꯨꯝ ꯌꯥꯏ, ꯆꯨꯝꯅ ꯁꯦꯠꯇꯅ ꯊꯝꯂꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯌꯥꯡꯀꯣꯛꯅꯗꯤ ꯍꯦꯟꯅ ꯐꯩ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯨꯈꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯠꯀꯨꯝꯕ ꯑꯃꯗ ꯍꯥꯞꯂꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯊꯝꯕꯤꯔꯨꯔꯒ
ꯑꯩꯒꯤ ꯄꯥꯇ꯭ꯔꯗꯨ ꯄꯨꯔꯒ ꯑꯩꯒꯤ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯎꯞꯄꯒ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯅꯤꯌꯣꯝ ꯂꯩ꯫ ꯑꯗꯨꯒ ꯌꯨꯕꯤ ꯃꯃꯤꯠ ꯃꯅꯥ ꯌꯥꯝꯅ ꯊꯤꯔꯨꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯐꯖꯕ ꯈꯜꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯍꯥꯏꯅ ꯃꯣꯠ ꯑꯁꯤ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯤꯗ ꯄꯨꯖꯥ ꯂꯣꯏꯔꯕꯗꯤ ꯄ꯭ꯔꯁꯥꯗꯝ ꯑꯗꯨ ꯐꯪꯖꯕ ꯌꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯃꯪꯒꯣꯜ ꯄꯤꯅꯕꯤꯔꯛꯄ ꯇꯔꯥꯝꯅ ꯐꯤꯒꯥꯎ ꯁꯥꯅ ꯑꯣꯛꯆꯔꯤ꯫ ꯁꯧꯚꯥꯒ꯭ꯌꯁꯨ ꯏꯁꯣꯔꯁꯤꯡꯒꯤ ꯀ꯭ꯔꯤꯄꯥ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯁꯤꯔꯕꯥꯗ ꯑꯁꯤꯕꯨꯁꯨ ꯄꯤꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯑꯅꯤꯁꯨꯕꯗ ꯕꯤꯅꯣꯗꯤꯅꯤ ꯁꯒꯣꯜꯕꯟ, ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯒ꯭ꯌꯥ? ꯀꯣꯏꯁꯟ ꯑꯟꯁꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯒꯠꯄꯤꯗ꯭ꯔꯦ, ꯀꯟꯅ ꯉꯥꯏꯖꯔꯤ꯫ ꯕꯤꯅꯣꯗꯤꯅꯤ ꯍꯟꯗꯛꯁꯤ ꯊꯪꯅ ꯕ꯭ꯂꯣꯛ ꯈꯔ ꯁꯦꯝꯈꯤꯕ ꯑꯃꯗꯤ ꯄꯨꯖꯥꯒꯤ ꯊꯧꯔꯝ ꯈꯔ ꯆꯠꯄꯗꯒꯤ ꯃꯇꯝ ꯆꯥꯅ ꯁꯦꯝꯖꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯕꯤꯅꯣ ꯅꯝꯕꯣꯜ ꯈꯥꯕꯤ, ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯊꯧꯖꯥꯟꯅ ꯏꯃꯥꯒꯤ ꯄꯨꯖꯥ ꯄꯥꯡꯊꯣꯛꯄ ꯉꯝꯖꯈ꯭ꯔꯦ꯫ ꯑꯣꯖꯥꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯕꯤꯅꯣ ꯑꯩꯈꯣꯏꯕꯨ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯕꯤꯅꯣꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯣꯔꯣꯟꯗ ꯅꯤꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯤꯁꯨꯕꯗ ꯋꯥꯡꯈꯩꯃꯌꯨꯝ ꯅꯨꯡꯁꯤꯔꯩ, ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯦꯡꯒꯨ ꯑꯁꯥꯕ ꯂꯩꯔꯒ ꯌꯥꯝ ꯂꯥꯠꯂꯒ ꯊꯝꯅꯩ, ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ? ꯂꯛꯁꯃꯤ ꯏꯃꯥꯒꯤ ꯒꯣꯠꯁꯦ ꯂꯣꯏꯔꯒ ꯀꯝꯗꯧꯅꯤ ꯑꯣꯖꯥ? ꯅꯨꯡꯁꯤꯔꯩ, ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠꯇ ꯐꯩ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯃꯣꯠ ꯑꯃ ꯂꯩꯕꯅ ꯐꯔꯒꯗꯤ ꯍꯥꯏꯗꯨꯅ ꯂꯥꯠꯅꯔꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯔꯒ ꯒꯣꯠ ꯂꯣꯏꯔꯕꯗꯤ ꯂꯧꯊꯣꯛꯄꯤꯕ ꯌꯥꯔꯦ꯫ ꯑꯁꯨꯝ ꯑꯣꯏꯗꯅ ꯁꯝꯅ ꯅꯨꯡꯁꯤꯔꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯉꯥꯁꯨꯕꯗ ꯂꯣꯂꯤ ꯀꯩꯁꯥꯝ, ꯑꯩꯒꯤ ꯕꯥꯊꯔꯨꯝꯁꯦ ꯊꯣꯡ ꯃꯈꯥ ꯑꯣꯜꯂꯒ ꯐꯥꯠꯈ꯭ꯔꯦ, ꯃꯐꯝ ꯂꯩꯇꯗꯅ, ꯃꯁꯤꯕꯨ ꯄ꯭ꯔꯇꯤꯀꯥꯔ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯂꯣꯂꯤ ꯀꯩꯁꯥꯝ, ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯗꯤ ꯌꯨꯝꯒꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯕꯥꯊꯔꯨꯝ ꯑꯁꯤ ꯂꯩꯕ, ꯑꯗꯨ ꯃꯥꯏꯀꯩꯅ ꯀꯗꯣꯝ ꯑꯣꯟꯕ ꯍꯥꯏꯕꯗꯨ ꯃꯥꯏꯀꯩꯕꯨꯗꯤ ꯇꯥꯛꯄꯤꯔꯛꯑꯦ, ꯃꯈꯥ ꯑꯣꯜꯂꯦ ꯍꯥꯏꯗꯅ, ꯃꯗꯨꯒꯤ ꯑꯀꯨꯞꯄꯗꯨ ꯈꯔ ꯍꯦꯟꯅ ꯀꯨꯞꯊꯔꯒꯗꯤ ꯐꯔꯝꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯛꯂꯕꯅꯤꯅ ꯆꯤꯡꯈꯩ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯃꯤꯡꯁꯦꯜ ꯑꯃ ꯊꯦꯠꯄꯤꯕ, ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯑꯃ ꯃꯅꯨꯡꯗꯨꯗ ꯊꯥꯕꯤꯕ, ꯔꯣꯛ ꯁꯦꯜ ꯊꯝꯕꯤꯕ, ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯗꯨꯒꯤ ꯃꯤꯇꯤꯒꯦꯠ ꯇꯧꯅꯅꯕ ꯎꯄꯥꯏꯅꯤ ꯍꯥꯏꯗꯅ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯁꯤꯃꯇꯪ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯀꯣꯟꯖꯦꯡꯕꯝ ꯏꯕꯦꯌꯥꯏ ꯗꯦꯕꯤ ꯃꯣꯏꯔꯥꯡ, ꯑꯣꯖꯥ ꯗꯦꯠ 18 ꯑꯣꯛꯇꯣꯕꯔꯒꯤ ꯄꯨꯖꯥꯁꯤꯡꯁꯦ ꯃꯐꯝ ꯀꯗꯥꯏꯗ ꯀꯠꯀꯗꯒꯦ? ꯄꯨꯖꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯌꯥꯗꯕꯅ ꯀꯔꯝꯕ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯄꯨꯖꯥꯗꯤ ꯇꯧꯖꯅꯤꯡꯉꯤ, ꯅꯤꯌꯝꯗꯤ ꯈꯪꯖꯗꯦ, ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯣꯖꯥ ꯂꯛꯁꯃꯤꯒꯤ ꯊꯥꯗꯣꯛꯄꯁꯦ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯛꯄ ꯌꯥꯕꯔꯣ? ꯑꯗꯨꯒ ꯄꯨꯈꯝ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕ꯭ꯔꯣ? ꯍꯥꯏꯕꯤꯔꯛꯎ꯫ ꯏꯕꯦꯌꯥꯏꯒꯤ ꯋꯥꯍꯪꯁꯤꯡꯁꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯏꯕꯦꯌꯥꯏ꯫ ꯇꯔꯦꯠꯁꯨꯕꯗ ꯀꯦꯕꯤ ꯈꯥꯏꯗꯦꯝ, ꯙꯅꯟꯇꯔꯤ ꯚꯒꯋꯥꯟꯒꯤ ꯄꯤꯛꯆꯔꯁꯦ ꯕꯖꯥꯔꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯐꯪꯉꯛꯇ꯭ꯔꯦ, ꯀꯔꯝ ꯇꯧꯒꯅꯤ? ꯅꯥꯔꯥꯌꯟꯒꯤ ꯄꯤꯛꯆꯔꯗꯤ ꯂꯩꯖꯩ꯫ ꯀꯦꯕꯤꯒꯤꯁꯨ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯗꯨꯒ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯈꯤꯕ ꯕ꯭ꯂꯣꯛ ꯑꯗꯨꯒꯤ ꯀꯝꯄꯨꯇꯔꯗ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯔꯒ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯥꯏꯔꯤꯕ ꯙꯅꯟꯇꯔꯤꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯌꯥꯎꯕꯅꯤ, ꯃꯗꯨꯗꯒꯤ ꯀꯝꯄꯨꯇꯔ ꯑꯃꯗ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯔꯒꯁꯨ ꯌꯥꯔꯝꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯊꯦꯡꯈꯤꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯀꯦꯕꯤ꯫ ꯅꯤꯄꯥꯟꯁꯨꯕꯗ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯌꯥꯏꯔꯤꯄꯣꯛ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯁꯦꯝꯄꯨ ꯃꯆꯥ ꯑꯃ ꯊꯜꯂꯦ, ꯃꯁꯤꯕꯨ ꯀꯥꯏꯊꯣꯛꯄꯗ ꯅꯨꯃꯤꯠ ꯐꯕ ꯐꯠꯇꯕ ꯂꯩꯕ꯭ꯔꯥ? ꯁꯦꯝꯄꯨꯁꯦ ꯑꯩꯅ ꯂꯥꯠꯆꯕ ꯂꯛꯁꯃꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯕ
ꯊꯦꯡꯒꯨꯒꯤ ꯁꯦꯝꯐꯨ ꯃꯆꯥꯅꯤ ꯑꯩꯒ꯭ꯌꯥꯒꯤ ꯄꯥꯎꯇꯥꯛ ꯈꯪꯖꯅꯤꯡꯉꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯁꯒꯣꯜꯁꯦ ꯅꯠꯇꯕ ꯐꯕ ꯅꯨꯃꯤꯠ ꯌꯦꯡꯕꯤꯔꯒ ꯀꯥꯏꯊꯣꯛꯄꯤꯌꯨ ꯁꯨꯃꯥꯏꯗꯅ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯥꯄꯟ ꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯁꯅꯥꯍꯟꯕꯤ ꯑꯣꯖꯥ ꯁꯨꯔꯖꯗꯦꯕꯗ ꯏꯁꯤꯡ ꯀꯠꯄꯒꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯋꯥꯍꯩꯁꯤꯡꯗꯣ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤꯁꯨ ꯌꯥꯝꯅ ꯂꯩꯅꯗ꯭ꯔꯦ ꯌꯥꯝꯅꯗꯤ ꯇꯧꯖꯅꯤꯡꯉꯤ ꯁꯅꯥꯍꯟꯕꯤ ꯋꯥꯍꯩ ꯑꯇꯩ ꯍꯥꯏꯕꯤꯅꯤꯡꯗ꯭ꯔꯕꯁꯨ ꯀꯠꯆꯔꯤꯕꯁꯤ ꯂꯧꯕꯤꯌꯨ ꯁꯨꯔꯖꯗꯦꯕ ꯅꯅꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯈꯔꯁꯤꯗ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕꯗꯤ ꯐꯩꯗꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯠꯂꯤꯕꯗꯨ ꯀꯅꯥꯗ ꯀꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯧꯕꯤꯒꯅꯤ ꯑꯗꯨꯒ ꯁꯅꯥꯍꯟꯕꯤꯅ ꯏꯁꯤꯡ ꯀꯠꯄ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯏꯁꯤꯡ ꯀꯠꯀꯗꯕ ꯅꯠꯇꯦ ꯍꯩꯔꯨꯛ ꯍꯩꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯀꯠꯀꯗꯕꯅꯤ ꯑꯔꯣꯏꯕꯗ ꯊꯝꯕꯤꯔꯛꯂꯤꯕ ꯄꯨꯈ꯭ꯔꯤꯅꯆꯤꯡꯕ ꯂꯩꯇꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯟ ꯀꯣꯜꯗꯁꯨ ꯑꯇꯣꯞꯄ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯏ ꯍꯪꯕꯤꯔꯛꯏ ꯃꯣꯠ ꯀꯌꯥ ꯑꯃ ꯄꯤꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯕꯤꯔꯕ ꯍꯥꯏꯕꯗꯤ ꯁꯨꯔꯖꯗꯦꯕꯒꯤ ꯃꯐꯝꯗꯒꯤ ꯃꯪꯒꯣꯜꯗꯨꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯑꯔꯩꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯄꯤꯔꯒ ꯀꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛꯈ꯭ꯔꯕ ꯂꯝ ꯃꯗꯨꯅ ꯅꯨꯃꯤꯠꯁꯤꯗ ꯀꯠꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ ꯁꯟꯔꯥꯏꯁ ꯇꯥꯏꯝꯗꯒꯤꯅ ꯁꯟꯁꯦꯠ ꯇꯥꯏꯝ ꯅꯨꯃꯤꯠꯅ ꯍꯦꯛ ꯊꯣꯛꯄꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯇꯝ ꯁꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯆꯠꯄ ꯃꯐꯝꯗ ꯇꯨꯔꯦꯜ ꯂꯩꯇꯕ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯂꯩꯇꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯊꯥꯖꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯆꯠꯄꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯆꯠꯇꯅ ꯒꯪꯒꯥꯗ ꯖꯃꯨꯅꯥꯗ ꯁꯃꯨꯗ꯭ꯔꯗ ꯄꯔꯁꯨꯔꯥꯝ ꯀꯨꯟꯗꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯔꯊꯗ ꯂꯥꯞꯅ ꯆꯠꯂꯒ ꯀꯠꯅꯔꯤꯕꯁꯤꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯂꯥꯞꯅ ꯆꯠꯂꯨꯒꯗꯧꯕꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯄꯨꯡꯈꯥꯏ ꯑꯃ ꯆꯠꯄ ꯃꯐꯝꯗ ꯇꯨꯔꯦꯜ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯄꯥꯠ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯊꯥꯖꯕꯤꯔꯒꯗꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯐꯝ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯂꯒ ꯄꯤꯔꯝꯃꯤꯕ ꯅꯤꯌꯣꯝ ꯑꯗꯨ ꯇꯧꯗꯅ ꯑꯩꯅ ꯑꯣꯟꯅꯅ ꯇꯧꯔꯒꯗꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯒꯗꯤ ꯇꯧꯁꯨ ꯇꯧꯕ ꯑꯗꯨꯒ ꯇꯧꯔꯤꯕꯗꯨꯒ ꯀꯥꯟꯅꯗ꯭ꯔꯒꯗꯤ ꯑꯔꯦꯝꯕꯗ ꯇꯥꯏꯗꯅ ꯑꯁꯨꯝ ꯑꯣꯏꯗꯅ ꯁꯅꯥꯍꯟꯕꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯤ ꯏꯁꯤꯡꯗ ꯅꯥꯚꯤ ꯄद्ꯃ ꯈꯣꯏꯗꯧ ꯊꯝꯕꯥꯜ ꯌꯧꯅ ꯀꯨꯝꯊꯕꯤꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯨꯔꯖꯗꯦꯕꯒꯤ ꯆꯣꯔꯣꯟꯗ ꯀꯠꯆꯕ ꯐꯩ ꯃꯁꯤꯇꯅ ꯄꯨꯝꯅꯃꯛꯀꯤ ꯃꯪꯒꯣꯜꯅꯤ ꯍꯥꯏꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯑꯁꯤꯈꯛꯇꯕꯨ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯄꯥꯎꯗꯝꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯃꯣꯅꯤꯀꯥ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯚꯣꯏꯁ ꯃꯦꯁꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯄꯨꯁꯄꯥ ꯅꯥꯒꯃꯄꯥꯜꯅ ꯄꯨꯈꯠꯄꯤꯔꯛꯄ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯈꯤꯁꯤ ꯂꯥꯞꯅ ꯈꯣꯏꯔꯝꯖꯔꯤꯌꯦ ꯑꯩ ꯃꯤꯡ ꯄꯨꯁꯄꯥ ꯀꯧꯖꯩ ꯅꯥꯒꯃꯄꯥꯟꯗꯒꯤꯅꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩꯒꯤ ꯃꯐꯝꯗ ꯖꯇ꯭ꯔꯥ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯍꯪꯈꯤꯕ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯦ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯑꯩꯒ꯭ꯌꯥꯅ ꯂꯧꯈꯠꯄꯤꯗ꯭ꯔꯕ꯭ꯔꯥ ꯃꯣꯕꯥꯏꯜ ꯌꯥꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯪꯖꯔꯤ ꯖꯇ꯭ꯔꯥꯁꯤꯕꯨ ꯂꯥꯏꯟꯊꯧꯒ ꯀꯥꯗ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯍꯨꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯐꯝꯗꯣ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒ꯭ꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯁꯤꯅ ꯃꯇꯝ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯏꯟꯊꯧ ꯈꯣꯏꯔꯝꯕꯁꯦ ꯑꯌꯨꯛꯀꯤ ꯑꯣꯏꯔꯣ ꯑꯁꯤꯗꯩꯁꯤꯗ ꯖꯇ꯭ꯔꯥꯗꯒꯤ ꯍꯧꯖꯩ ꯑꯗꯒꯤ ꯏꯃꯥ ꯂꯩꯃꯔꯦꯟꯗ ꯂꯥꯏꯅꯤꯡꯊꯧꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯃꯣꯏꯅꯨ ꯁꯨꯔꯖꯗꯦꯕ ꯃꯄꯥꯟꯗ ꯂꯩꯕ ꯏꯙꯧꯗ ꯂꯣꯏꯁꯜꯂꯤ
ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯃꯥ ꯂꯩꯃꯔꯦꯟꯗꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯍꯧꯒꯗꯕꯅꯤ ꯍꯥꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯖꯇ꯭ꯔꯥꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯥꯅꯤ, ꯆꯂꯥꯏꯔꯦꯟ ꯁꯤꯗꯕꯅꯤ, ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯖꯇ꯭ꯔꯥꯗꯒꯤ ꯍꯥꯟꯅ ꯍꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯒ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯀꯔꯝꯕꯅ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ. ꯊꯦꯡꯛ ꯌꯨ, ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ. ꯄꯨꯁꯄꯥ, ꯖꯇ꯭ꯔꯥ ꯂꯩꯐꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯊꯧꯕꯨꯒꯤ ꯊꯥꯔꯤꯕ ꯀꯥꯡꯊꯣꯜꯒꯤ ꯂꯨꯈꯨꯝ ꯆꯤꯡꯈꯩꯗ ꯊꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯐꯝ ꯑꯣꯏ ꯍꯥꯏꯕꯁꯤ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯂꯩ. ꯑꯗꯨꯒ ꯈꯨꯌꯥ ꯑꯣꯏꯕꯗꯅ ꯄꯥꯔꯇꯤꯁꯟ ꯑꯃ ꯄꯤꯔꯒ ꯂꯥꯏꯅꯤꯡꯊꯧ ꯂꯩꯕ. ꯑꯗꯨꯒ ꯈꯨꯔꯨꯝꯖꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗꯨꯗ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯇꯥꯏ. ꯍꯥꯏꯕꯗꯤ ꯃꯐꯝꯗꯨ ꯃꯔꯤ ꯂꯩꯅꯗꯕ ꯑꯣꯏꯅ ꯂꯩ. ꯍꯥꯏꯕꯗꯤ ꯏꯁꯣꯔꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯠꯇꯗ ꯊꯝꯃꯤꯟꯅꯕ ꯑꯣꯏꯔꯒꯗꯤ ꯃꯥꯡ ꯇꯨꯡ ꯍꯥꯟꯒꯗꯧꯕ ꯍꯥꯏꯕ ꯂꯩ. ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯥꯛꯇꯅꯤꯅ ꯏꯌꯥꯗ ꯌꯥꯏ. ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯣꯏꯅ ꯄꯤꯖꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯉꯥꯛ ꯁꯦꯟꯕꯤꯒꯗꯧꯔꯤꯕ ꯏꯁꯣꯔꯁꯤ ꯃꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯒꯗꯕꯅꯤ. ꯌꯨꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯅ ꯑꯣꯏ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯅ ꯃꯣꯠ ꯄꯤꯔꯝꯕꯅ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐ ꯐꯠꯇꯕ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧꯗ ꯂꯩꯇꯥꯏꯅꯕ, ꯂꯥꯏꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯆꯠꯅꯩ. ꯖꯇ꯭ꯔꯥꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯐ ꯐꯠꯇ ꯃꯉꯣꯟꯗ ꯂꯩꯇꯥꯏꯅꯕꯒꯤ ꯊꯕꯛꯁꯤ ꯇꯧꯅꯗꯦ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯀꯌꯥꯠ, ꯌꯨꯝꯒꯤ ꯐꯤꯔꯦꯞ ꯑꯗꯨꯕꯨ ꯄꯨꯔꯤꯕꯁꯤꯅ ꯖꯇ꯭ꯔꯥꯅꯤ. ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯏꯁꯇꯣꯔ, ꯕꯥꯁꯇꯨꯗꯦꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯎꯁ ꯒꯣꯠ, ꯌꯨꯝꯁꯤꯒꯤ ꯏꯁꯣꯔꯅꯤ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯅ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯌꯨꯝꯗꯨꯒꯤ ꯏꯁꯣꯔ, ꯑꯩꯈꯣꯏꯅ ꯑꯔꯆꯥ ꯄꯨꯖꯥ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯁ꯭ꯔꯥꯗ ꯀꯔꯃ ꯁꯣꯟꯕ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒꯅ ꯍꯦꯛ ꯌꯨꯝꯁꯤꯒꯤ ꯁꯅꯤ ꯄꯨꯖꯥ ꯇꯧꯕ ꯑꯣꯏꯔꯣ, ꯅꯔꯥꯟ ꯄꯨꯖꯥ ꯇꯧꯕ ꯑꯣꯏꯔꯣ, ꯁꯣꯁꯇꯤ ꯄꯨꯖꯥ ꯇꯧꯕ ꯑꯣꯏꯔꯣ, ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯌꯨꯝꯗ ꯇꯧꯗ꯭ꯔꯕꯁꯨ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯇꯧꯔꯨꯔꯕꯁꯨ, ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗꯕꯨ ꯇꯧꯔꯨꯔꯕꯁꯨ, ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯤ ꯂꯦꯡꯕꯤꯔꯛꯎ, ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯀꯔꯝ ꯑꯃ ꯇꯧꯒꯗꯧꯔꯤ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧꯗꯤ ꯀꯧꯒꯅꯤ, ꯃꯥꯒꯤ ꯄꯨꯖꯥ ꯁꯔꯨꯛ ꯇꯝꯒꯅꯤ. ꯌꯨꯝꯒꯤ ꯖꯇ꯭ꯔꯥꯗꯤ ꯀꯧꯅꯗꯦ, ꯀꯧꯕ ꯌꯥꯗꯦ, ꯃꯥꯗꯤ ꯌꯨꯝꯗꯨꯒꯤ ꯐꯤꯔꯦꯞꯅꯤ. ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯂꯥꯏꯅꯤꯡꯊꯧꯅ ꯏꯁꯣꯔꯅꯤ. ꯏꯁꯣꯔ ꯃꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯖꯔꯒ ꯌꯨꯝꯁꯤꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯚꯥꯞꯇ ꯖꯇ꯭ꯔꯥꯅ ꯂꯩꯕ, ꯑꯁꯨꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯔꯤ. ꯑꯗꯨꯕꯨ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ. ꯃꯥꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯣꯠ ꯑꯗꯨꯝ ꯂꯩꯅꯔꯝꯒꯅꯤ. ꯑꯁꯨꯝꯅ ꯄꯨꯁꯄꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ. ꯊꯥꯒꯠꯆꯔꯤ ꯄꯨꯁꯄꯥ. ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤꯗꯤ ꯋꯥꯍꯪꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝꯁꯤ ꯈꯔ ꯁꯝꯅ ꯊꯝꯖꯅꯕ ꯍꯣꯠꯅꯖꯔꯦ. ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯄꯥꯎꯈꯨꯝ ꯁꯥꯡꯗꯅ ꯇꯦꯟꯅ ꯄꯨꯡ ꯑꯃ ꯐꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯃꯣꯠ ꯂꯧꯈꯠꯆꯔꯒ ꯇꯦꯟꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯕꯅꯤ. ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.